Hello everyone. Ngasi video se mayam loiba phawbo yengbiyo ko. Haidi se thaba inkhang da yamna yet papan ba mi nei chun ba khochan ba leraga di tawba ya bani ko. Video ma share toroke ko ngasi mayam da se thangja numida tawbiyo ngasi thangja bodi oire adu taraga so kaino ne ko. Haidi mathang ida tawbiro si aina ngasi tawjaga dam ne ko. Ado si chappal han bani ko ina leire cha. Chappal han ba se tungaga ꯆꯠꯄꯤ ꯁꯦ ꯉꯁꯤꯁꯦ ꯑꯗꯨꯒ ꯇꯧꯕ ꯌꯥꯕ ꯑꯩ ꯃꯊꯪ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯆꯄꯜꯁꯦ ꯑꯩ ꯍꯣꯔꯦꯟ ꯊꯝꯃꯝꯗꯣꯏꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯅꯣꯔꯃꯦꯜ ꯑꯍꯟꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯤꯔꯁꯦꯕ ꯁꯤꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯕ ꯑꯣꯏꯇꯥꯔꯒꯁꯨ ꯈꯔ ꯍꯣꯡꯕ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯊꯥꯡꯖ ꯑꯣꯏꯕꯅꯤꯅꯀꯣ ꯊꯥꯡꯖꯒꯤ ꯕ꯭ꯂꯦꯛ ꯑꯃꯁꯨ ꯁꯦꯠꯂꯦ ꯗ꯭ꯔꯦꯁꯁꯦꯀꯣ ꯑꯗꯣ ꯀꯩꯀꯩꯅꯣ ꯇꯧꯕ ꯌꯥꯕꯀꯣ ꯃꯊꯪ ꯇꯧꯕꯤꯔꯣ ꯉꯁꯤꯕꯨꯗꯤ ꯊꯥꯡꯖꯅꯦ ꯅꯪꯉꯔꯣꯏꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯊꯥꯡꯖꯗ ꯇꯧꯅꯕ ꯍꯥꯏꯅ ꯍꯥꯞꯆꯔꯛꯄꯅꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯇꯧꯖꯔꯦꯀꯣ ꯊꯥꯡꯖꯒꯦꯅ ꯃꯩ ꯀꯠꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯆꯊꯥꯎꯀꯣ ꯑꯆꯊꯥꯎꯒꯤ ꯃꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯗ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯇꯣꯡꯕ ꯆꯄꯜꯗꯨꯅꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯟꯕꯗ ꯑꯗꯨꯝ ꯑꯩ ꯆꯄꯜ ꯌꯥꯎꯗꯅ ꯑꯗꯨꯝ ꯍꯜꯂꯅꯤꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯃꯩꯗꯣ ꯀꯩꯅꯣ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝꯗ ꯃꯌꯥꯝꯒꯤ ꯃꯩ ꯀꯠꯐꯝ ꯑꯣꯏꯕ ꯈꯤꯇꯪ ꯃꯣꯠꯇꯤ ꯃꯣꯠꯂꯦꯀꯣ ꯑꯗꯣ ꯑꯩ ꯀꯣꯟꯊꯣꯡꯗ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯆꯊꯥꯎꯅꯦ ꯊꯣꯏꯗꯤꯡ ꯑꯃꯨꯕꯅꯦ ꯑꯗꯨꯒ ꯂꯁꯤꯡꯁꯤꯒ ꯃꯩ ꯊꯥꯟ ꯑꯗꯣ ꯂꯥꯏ ꯈꯨꯔꯝꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯜꯂꯅꯤꯀꯣ ꯑꯩꯁꯦ ꯁꯦꯟꯗꯜ ꯇꯣꯡꯗꯅ ꯑꯗꯨꯝ ꯆꯠꯂꯅꯤꯀꯣ ꯒꯥꯔꯤ ꯊꯧꯔꯒ ꯑꯗꯨꯝ ꯑꯦꯛꯇꯤꯚꯥ ꯃꯆꯥ ꯑꯃ ꯂꯩ ꯑꯩꯒꯤ ꯑꯗꯨꯝ ꯊꯧꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯣꯡꯅ ꯆꯠꯄꯗꯤ ꯉꯝꯃꯔꯣꯏ ꯁꯥꯗꯤ ꯌꯥꯝ ꯁꯥꯏꯌꯦ ꯇꯧꯔꯤꯁꯦ ꯑꯃꯛꯀ ꯍꯥꯏꯗꯤ ꯁꯦꯟꯗꯜ ꯌꯥꯎꯗꯅ ꯊꯣꯛꯂꯛꯏꯁꯦ ꯁꯥꯏꯕꯨꯗꯤ ꯀꯥꯔꯄꯦꯠ ꯊꯥꯕꯅꯤꯅ ꯈꯔ ꯐꯩ ꯑꯗꯣ ꯃꯔꯝꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯑꯩꯅ ꯍꯥꯏꯕꯨꯗꯤ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯌꯦꯠꯄꯟꯒꯨꯝꯕ ꯌꯥꯝ ꯂꯩꯔꯒꯗꯤ ꯇꯧꯊꯣꯛꯄꯤꯕ ꯌꯥꯏꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯑꯣꯏꯔꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗ ꯑꯣꯏꯔో ꯍꯦꯜꯊꯀꯤꯗ ꯑꯣꯏꯔꯣ ꯑꯉꯥꯡꯒꯤꯗ ꯑꯣꯏꯔో ꯑꯃꯒꯤꯗ ꯑꯣꯏꯔꯣꯀꯣ ꯑꯉꯥꯡꯗꯁꯨ ꯑꯉꯥꯡꯅ ꯇꯣꯡꯉ ꯆꯠꯍꯜꯂꯒ ꯊꯝꯕꯤꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯄꯨꯕꯤꯔꯛꯑꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯦꯛꯖꯥꯝꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯒ ꯁꯨꯝ ꯄꯜꯂ ꯈꯣꯠꯂꯒ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯩꯅ ꯇꯥꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩ ꯏꯁꯥꯃꯛ ꯇꯧꯕ ꯄꯣꯠ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ